Board of Secondary Education Manipuri lauba chahi asigi high school living certificate examination ngasidagi hokre. Ngasi ahoba numitta English subject thokli. Hairiba examination asida nupa mahiroi lising taramariga nifu amadi nupi mahiroi lising taramapanga chatruk kunmarina punna mahiroi lising kuntraga nipan chatruk humpumarina saruk yaduna center chamaga nifu da exam pangthokli. Center khudingmakta board center ngakta oibaga loinana board ki akhanaba flying squad humdrana yangsinbagi thabak sathakre. Class 10 ki exam asi lakliba March manga fauba chathagani. Haraurau Tangkham Gram Panchayat ki Pradhan Laisangthem Kulisandragi Mityang Makhada Lion Club of Imphal Valley amade and Manglem Charitable Eye Clinic na sinduna Haraurau da laiba Pradhan gi yumda ngasi diabetes khangdokpa amadi vision screening camp ama pangthokre. Pangthokkiba camp aduda maikei adongi miyoi humphuromna lemna layengki. Assam the Citizenship Amendment Act chatnaba yaroi haiduna Ek asigi mayokta akan makhongjang sangsinbada mangjil thariba maming lairaba Assam gi saisakpa Juben Gak ngarang Guwahati da pangthokpa thorum amada Assam gi Chief Minister Sarbananda Sonowal ga punna thengnakhre. Thorum maduda Chief Minister Sarbananda Sonowal na Juben bu harau nungsina konchinbagi saktam miyamna uba phangki hairi. COVID-19 haina khangnaraba laichit asina hauzik phawbada India yauna laibak punda sandorakre. Hauzik phawbada laina asna Hubei province da miyoi chama sihan khibaga loinana China khaktada sihan khiba migi masing ningthaukaba numit phawbada lising amaga chatrat hundrai yauhankre. Masigi mathakta hauzik phawbada laina asigi confirm oiraba migi masing lising humdraga chamri yaukre. Hubei province da health commission ki report amagi matung ina anauba coronavirus ki case lising amaga chamapan kunthrom dagi anauba case amasu thengnare hairi. 1973 da Mainda mangkiba khudop ama chahi nifutaret ki tungda Finland gi umang amadagi phangba ngamkhre hairi. Debra McKenna hauzikna masagi sahi humpumdoi surabi asina 1973 da Morse High School da tamlingai matamda Portland da mangkibani hairi. Debra McKenna na hai madudi kauthokluruba khudop handakta metal detector amana Finland gi Finnish Park ta thengnarakibani. Khudop asi mahaki laikhidraba mapuroiba swanna hinglingai matamda khudol oina tamnambani hairi.